Donald Trump की माइकेइꯗꯒꯤ न्यूक्लियर सबमेरिनसिंग रसिया टारगेट तौदुना थाजिनख्रब मतुंगदा मदुगी पाखुम ओइना रसियन साइडतगी हौजिकसिना अमुक US अमसुंग रसियागी ओइना लैरिबा न्यूक्लियर वेपनसिंग असी सिजिनबदा अथिंगबा थमदुना लाकपा मतम कुइनदगी चनरक्लिबा न्यूक्लियर ट्रीटी अमखक रसियागी माइकेइदगी पुल आउट तौदुना मखा ताना चनररोय हाइना लाउथोरक्ख्रे नाकल अमरोमदा इंडिया अमसुंग USA गी ओइना नौना लाक्लिबा कॉन्फ्लिक्ट असिगी खुदोंग चाबा लौदुना यूक्रेन गी लेंगाकी माइकेइदगी US दा चोंगसिंदुना हौजिक इंडिया बु अहेनमा सैंक्शनसिंग थमलक्नबगीदमक्ता यामना कन्ना प्रेशर तौरी नाकल अमरोमदा यूनाइटेड किंगडम हाइरिबा कंट्री असिदा लैरिबा इंडियन एम्बेसी दा थबक तौदुना लैरिबा मियोसिंग असिना सिजिनबा गारीसिंग असिना सेंट्रल लंदन दा पार्किंग तौबगी ममन्नी हाइदना यामलबा सेंफमसिंग इंडिया दा पिरक्नबगीदमक्ता यामना कन्ना थौरक्ले इंडिया अमसुंग USA गी ओइना हौजिक लैरिबा कंडीशन असिदा डोनाल्ड ट्रम्प की माइकेइदगी मखल मखा कयागी ओइबा वाफमसिंग फोंदोक्तुना खोंथांग कया अमा लौखलक्लिबा असिगी पाखुम पीरिबा असि इंडिया की ओइना लैरिबा पॉलिटिशियन लैंगा खक्तनक्तना इंडियन आर्मी सिंगी माइकेइदगिसु पाखुम पीबा याउसेलक्ले मसिदगी मियामगी ओइना लैरमलिबा सेंटिमेंट असि हानदगी हेन्ना हेनगत्तुना हौजिक US बु यामना नुंसीदबा हेनगलक्ली मखल मथेल कयारी मालेम असिगी मफम कयामदा हौजिक नौना थोरक्लिबा कॉन्फ्लिक्टसिंग असि यंगबिनसी करी करंबा लैरिबगे हाइबदु इहान हानबदा हौजिक सोंगनरिबा यूक्रेन अमसुंग रसियागी ओइबा लानफम असि लोसिनबगीदमक्ता होनरक्पा मतमदा नौना लाक्लिबा लानफम असिगी मायोड असि यंगबिनसी 1987 दा मतमदुगी US की प्रेसिडेंट ओइरंबा रोनाल्ड रीगन अमसुंग मतमदुगी सोवियत की लुचिंगबा मिखेल गोर्बाचोव अनिगी मरक्ता साइन तौनखिबा इंटरमीडिएट रेंज न्यूक्लियर फोर्स ट्रीटी इसम समना INF हाइना खंगनरिबा एग्रीमेंट असी हौजिक रसियागी माइकेइदगी मसी पुल आउट तौख्रे मखाताना हाइरिबा एग्रीमेंट असिना रसिया बाउंड तौदुना लैररोय हाइबा वाफम असी फोंदोरक्ली हाइरिबा ट्रीटी असिगी मतुंगिना USA अमसुंग मतमदुगी सोवियत ngasiगिना रसिया हाइरिबा कंट्री अनिसिगी ओइबा मनुंगदा किलोमीटर 500दगिना 5,500 रोम सानबा न्यूक्लियर वेपनसिंग कंट्री अनिमकी माइकेइदगी अमना अमदा टारगेट तौदुना स्टेशन तौनदबा हाइरिबा खुसु खुलाइसिंग असि मतम अमा हेक्तदा करीमगुंबा थौदोक्सिंग थोकपा तारगसु सिजन्नदबा हाइबा वाफम असिदा यानदुना थमकिबनी मतम अदुदा रोनाल्ड रीगन अमसुंग मिखेल गोर्बाचोव अनिमकी माइकेइदगी मसिगुमलबा ट्रीटी अमा साइन तौरक्पा असिदा कोल्ड वार की ओइबा यामना तमथिबा मिकुप अमा हेक्तदा लांजाव अमा थोकपा याबगी ओइबा टेंशन मर अदुदा मतम अदुगी मियामसिंगी माइकेइदगी लुचिंगबा अनि असिबु यामना चावना थागतनौदुना मखोइना साइन तौरमलिबा ट्रीटी असि अचौबा न्यूक्लियर डिजास्टर अमा थोकदबदगी लांजाव अमा थोकपा नाक्तोकनबगी अमा यामना चावबा अफबा खोंथांग अमनि हाइना लौनखिबनी मतम अमदा अदुकी मतिक याम लुबा फिबम अमा यौसिलक्पदगी लांजाव अमा थोकदबदगी कन्नबगीदमक्ता लुचिंगबा अनिगी माइकेइदगी साइन तौनरंबा ट्रीटी अदु ngasiगी ओइबा अनौबा मतम लाकपा मतमदा अनौबा लुचिंगबा लाकपा मतमदा हाइरिबा ट्रीटी असि ngasiदी चनहररोय हौजिक सोंगनरिबा रसिया अमसुंग यूक्रेन की ओइबा लानफम असि US प्रेसिडेंट डोनाल्ड ट्रम्प की माइकेइदगी लोसिनबगीदमक्ता थाखिबा डेडलाइन अदु नक्सिलक्पगा लोइनना माके माइकेइदगी प्रेशर कया अमा तौरक्पा मतमदा रसिया की फॉर्मर प्रेसिडेंट मेदवेव की माइकेइदगी रसिया हाइरिबा कंट्री असि ईरान गुंबा इजराइल गुंबा कंट्री नते मरम अदुना ट्रम्प ना हाइरगे हेक्तमक तौगदबा नते हाइबा वाफम फोंदोकलुबदगी ट्रम्प की माइकेइदगी अमुक मदुगी पाखुम ओइना रसिया हाइरिबा कंट्री असिगी मनाक नक्पा मफमसिंगदा USA की न्यूक्लियर वेपन निथीजना आर्म तौरबा न्यूक्लियर सबमेरिन अनि थाजिनखिबगी ओइबा थौदोक लाखिबनी थदो असिगी पाखुम ओइनाने हौजिकी रसियन प्रेसिडेंट ओइरिबा व्लादिमीर पुतिन की माइकेइदगी रसिया हाइरिबा कंट्री असि INF हाइरिबा न्यूक्लियर ट्रीटी असिदगी पुल आउट तौरे हाइरिबा असिना मखाताना मखोइबु बाउंड तौदुना लैरोय हाइबा वाफम फोंदोरक्लिबसि रसियन फेडरेशन की थादोरक्पा वाफमगी मतुंगिना डोनाल्ड ट्रम्प हाइरिबा US की प्रेसिडेंट असिगी माइकेइदगी मतम अमदा यानखिबा न्यूक्लियर की ओइबा खुसु खुलाइसिंग असि कंट्री अनिसिदा थाजिननदनबगीदमक्ता यारिबमखे हंदोकननबगीदमक्ता यानखिबा एग्रीमेंट लैना रसिया की ओइबा टेरिटरी मनाक नंगना US की ओइबा न्यूक्लियर वेपनसिंग यावबा न्यूक्लियर सबमेरिनसिंग थाजिलक्खरबनिना रसिया की साइडगी करिगीदमक्ता US इन हौरक्पा तारगदी मखोइसु हाइरिबा ट्रीटी असिना बाउंड तौदुना लैगदोरिबना मरम अदुना पुल आउट तौरिबनी हाइबा वाफम असि फोंदोरक्लिबनी मतांग असिदा हेना इंटरेस्टिंग ओइरिबा वाफम अमा हाइबा तारगदी इंटरमीडिएट रेंज न्यूक्लियर फोर्स ट्रीटी INF हाइना खंगनरिबा ट्रीटी असि US हाइरिबा कंट्री असिगी ओइनदी 2019 दा डोनाल्ड ट्रम्पना फम पाइरक्पा मतमदा ट्रीटी असिदा यानखिबा वाफम अदुबु वायलेट तौदुना रसिया हाइरिबा कंट्री असिगी माइकेइदगी SSC 8 नत्रगना 9F729 हाइना खंगनरिबा ग्राउंड लॉस क्रूज मिसाइल असिबु डेवलप तौई हाइबगी वाहौदा ट्रीटी असिदगी मसाना एग्जिट तौख्रबनी अदुबु हाइरिबा वाफम असि लैजबा तारगसु USA की माइकेइदगी
ꯃꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯆꯧꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯄꯨꯁꯤꯜꯂꯛꯄ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇꯕꯅ ꯔꯨꯜ ꯑꯁꯤ ꯆꯠꯅꯔꯤ ꯍꯥꯏꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯁꯤꯗ ꯌꯥꯎꯕ ꯔꯨꯜꯁꯤꯡ ꯑꯗꯨ ꯐꯣꯂꯣ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯊꯥꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯕꯨ ꯐꯣꯂꯣ ꯇꯧꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯖꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯤꯇꯤ ꯑꯁꯤꯗꯒꯤ ꯑꯦꯛꯖꯤꯠ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯚꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯔꯁꯅꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯕꯦꯂꯥꯔꯨꯁꯇ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯑꯥꯔꯛꯇꯤꯛꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯔꯛꯄ ꯐꯤꯚꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯤꯅꯔꯤꯕ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯅꯗꯨꯅ ꯊꯥꯡꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕ ꯌꯨꯔꯣꯞꯀꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯔꯤꯕ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯅ ꯁꯥꯕ ꯁꯥꯍꯤꯗ ꯍꯥꯏꯔꯤꯕ ꯀꯥꯃꯤꯀꯥꯖꯤ ꯗ꯭ꯔꯣꯟ ꯑꯁꯤꯅꯤ꯫ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯁꯥꯍꯤꯗ ꯍꯥꯏꯔꯤꯕ ꯀꯥꯃꯤꯀꯥꯖꯤ ꯗ꯭ꯔꯣꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯁꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯕꯨ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯡꯗꯁꯨ ꯂꯥꯛꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯍꯧꯅꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯁꯦꯀꯦꯟꯗꯔꯤ ꯁꯦꯡꯁꯟ ꯑꯀꯟꯕ ꯈꯔ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯑꯦꯁꯇ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯐꯪꯂꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯁꯥꯈꯤꯕ ꯄꯥꯔꯠ ꯑꯣꯏꯔꯝꯂꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯣꯗꯔꯟ ꯋꯦꯄꯟꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯥꯔꯠ ꯀꯌꯥ ꯑꯃ ꯌꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯝꯅꯅ ꯁꯥꯈꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤꯗ ꯗꯦꯕꯂꯞꯃꯦꯟꯒꯤꯗ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯝꯅꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯌꯣꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯔ ꯃꯦꯆꯤꯟ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯍꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯇꯦꯔꯤꯞ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯡꯁꯟ ꯑꯃꯁꯨꯡ ꯇꯦꯔꯤꯞ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ꯫ ꯂꯥꯜꯂꯛ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯕꯦꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯝꯕꯦꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯀꯥꯔꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯟꯗꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯔꯀꯤꯡ ꯇꯧꯕꯒꯤ ꯐꯤꯅꯤ ꯍꯥꯏꯗꯨꯅ 9 ꯃꯤꯂꯤꯌꯟ ꯄꯥꯎꯟꯗ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯌꯨꯀꯦꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯦꯛꯁ ꯂꯧꯕ ꯅꯠꯇꯦ, ꯀꯟꯖꯦꯁꯟ ꯆꯥꯔꯖ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯄꯥꯔꯀꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯐꯤ ꯂꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯀꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯦꯛꯁ ꯈꯣꯝꯒꯠꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯗꯨꯒ ꯚꯦꯅꯥ ꯀꯟꯚꯦꯟꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯑꯃꯗ ꯑꯦꯝꯕꯦꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯇꯦꯛꯁ ꯂꯧꯕ ꯌꯥꯗꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯔꯇꯤꯗꯒꯤ ꯇꯦꯛꯁ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯌꯥꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯁꯤꯒꯅꯦꯇꯔꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯥꯔꯒꯨꯃꯦꯟ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯁꯤ ꯃꯈꯣꯏꯅ ꯀꯟꯖꯦꯁꯟ ꯐꯤꯅꯤ, ꯆꯥꯔꯖꯅꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ, ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯁꯨ 15 ꯃꯤꯂꯤꯌꯟ ꯄꯥꯎꯟꯗ ꯀꯟꯖꯦꯁꯟ ꯐꯤ ꯑꯣꯏꯅ ꯌꯨꯀꯦ ꯒꯣꯚꯔꯟꯃꯦꯟꯠꯇ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯤ꯫ ꯌꯦꯡꯕꯤꯔꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯌꯨꯑꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯇ ꯌꯨꯀꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯖꯦꯁꯟ ꯐꯤ 15 ꯃꯤꯂꯤꯌꯟ ꯄꯥꯎꯟꯗ ꯑꯁꯤ ꯊꯧꯕꯒꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯗꯧꯅ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯕꯤꯔꯁꯤ꯫